ꯃꯌꯥꯝꯅ ꯑꯕꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 6800 ꯁꯨꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯑꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏ ꯑꯕꯅꯥꯎ ꯑꯃꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯌꯨꯛ ꯈꯤꯇꯪ ꯍꯥꯟꯅꯗꯒꯤ ꯈꯤꯇꯪ ꯉꯟꯅ ꯍꯧꯒꯠꯂꯦ ꯏꯪꯁꯨ ꯏꯪꯉꯦ 8 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯅꯦ ꯑꯗꯨꯝ ꯁꯟꯔꯥꯏꯁ ꯎꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯉꯁꯤ ꯁꯟꯔꯥꯏꯁ ꯌꯦꯡꯕ ꯆꯠꯃꯤꯟꯅꯩꯁꯦ ꯑꯩꯈꯣꯏ ꯃꯥꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯏꯐꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯑꯥꯗ ꯃꯉꯥꯟ ꯈꯔꯗꯤ ꯊꯣꯛꯂꯛꯄ ꯎꯔꯦ ꯑꯗꯣ ꯆꯤꯡ ꯃꯊꯛꯇꯒꯤ ꯍꯧꯖꯤꯛ ꯆꯩꯔꯥꯎꯆꯤꯡ ꯀꯩꯅꯣ ꯌꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯡꯁꯦ 5:24 ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯗꯣ ꯑꯩꯒ ꯂꯥꯛꯃꯤꯟꯅꯩꯁꯦ ꯃꯅꯤꯡꯗ ꯂꯩꯔꯦ ꯑꯩ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛ ꯁꯟꯔꯥꯏꯁ ꯎꯠꯂꯛꯑꯒꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯤꯅꯤꯠ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯒꯦ 5:53 ꯇꯥꯔꯦ ꯄꯨꯡꯁꯦ ꯑꯗꯨꯗꯤ ꯑꯩ ꯁꯟꯔꯥꯏꯁ ꯊꯦꯡꯅꯔꯗꯤ ꯍꯥꯞꯄꯠꯂꯒꯦ ꯉꯁꯤꯗꯤ ꯅꯪ ꯌꯧꯔꯛꯄꯁꯤꯗ ꯅꯨꯃꯤꯠ ꯊꯣꯛꯑꯝꯗ꯭ꯔꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯣ ꯁꯣꯝꯗꯩꯅꯦ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇꯣꯏꯁꯦ ꯁꯣꯝ ꯁꯥꯏꯠꯁꯤꯗꯒꯤ ꯍꯧꯖꯤꯛ ꯄꯨꯡ 5:57 ꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏ ꯃꯅꯤꯄꯨꯔꯒꯤ ꯆꯩꯔꯥꯎꯆꯤꯡ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯀꯤ ꯁꯟꯔꯥꯏꯁꯀꯤ ꯚ꯭ꯌꯨ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯔꯝꯒꯅꯤꯅ ꯑꯩꯅꯁꯨ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯟꯔꯥꯏꯁ ꯚ꯭ꯌꯨ ꯑꯗꯨꯒ ꯍꯥꯟꯅ ꯅꯝꯈꯤꯕ ꯁꯟꯁꯦꯠ ꯚ꯭ꯌꯨ ꯑꯃꯒ ꯂꯩ ꯑꯅꯤꯗꯣ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯁꯟꯁꯦꯠ ꯆꯩꯔꯥꯎꯆꯤꯡꯗꯒꯤ ꯌꯦꯡꯕ ꯁꯟꯁꯦꯠꯅꯤ ꯌꯥꯝ ꯐꯖꯩ ꯄꯨꯡ 4ꯗ ꯆꯩꯔꯥꯎꯆꯤꯡ ꯃꯇꯣꯟ ꯌꯧꯕꯤꯔꯗꯤ ꯁꯟꯁꯦꯠꯇ ꯏꯁꯤꯡꯗꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟ ꯊꯣꯛꯄꯁꯤꯁꯨ ꯎꯕ ꯐꯪꯕꯤꯒꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯁꯟꯔꯥꯏꯁ ꯚ꯭ꯌꯨꯁꯦ ꯑꯩꯅ 6000 ꯌꯧꯕ ꯀꯥꯟꯗ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯒꯦꯅ ꯎꯍꯟꯕ ꯐꯪꯍꯟꯖꯒꯦꯅ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ 6000 ꯌꯧꯕ ꯅꯨꯃꯤꯠꯇꯣ ꯌꯥꯍꯧ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈꯤꯕꯅ ꯎꯕ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ 6000 ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ 6800 ꯁꯕꯁꯀ꯭ꯔꯥꯏꯕꯔꯁ ꯌꯧꯖꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯅꯧꯕꯕꯨꯁꯨ ꯑꯗꯨꯒ ꯑꯔꯤꯕꯕꯨꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯦꯟꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯍꯦꯟꯅ ꯃꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯌꯨꯛꯀꯤꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ 6:37 ꯇꯥꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯆꯥꯡꯗ ꯂꯩꯔꯦ ꯃꯌꯥꯝ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯩꯔꯥꯎꯆꯤꯡꯒꯤ ꯁꯟꯔꯥꯏꯁ ꯚ꯭ꯌꯨ ꯑꯃꯗꯤ ꯁꯟꯁꯦꯠ ꯚ꯭ꯌꯨ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯀꯣꯏꯕ ꯂꯥꯛꯄꯤꯌꯨ ꯕꯥꯏ